ꯑꯍꯥꯟꯕꯗ ꯋꯥꯔꯤꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯪꯕꯗ ꯄꯥꯎꯇꯥꯛ ꯄꯤꯕꯗ ꯇꯥꯈꯤꯕ ꯗꯁꯥ꯫ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯄꯥꯝꯕꯤ ꯑꯁꯤꯗ ꯌꯥꯝꯂꯕ ꯎꯆꯦꯛꯁꯤꯡꯒꯤ ꯁꯩꯗꯥꯡꯐꯝ ꯑꯣꯏꯔꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯖꯨ ꯄꯟꯊꯥ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯃꯥꯒꯤ ꯃꯌꯨꯝꯁꯤꯡ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅꯁꯨ ꯃꯁꯥꯒꯤ ꯃꯀꯣꯟ ꯑꯗꯨ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯗ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯎꯆꯦꯛ ꯈꯔ ꯑꯃꯅ ꯎꯅꯥ-ꯋꯥꯅꯥ ꯄꯨꯔꯛꯏ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯣꯡꯖꯨ ꯊꯥ ꯃꯅꯨꯡꯗ ꯆꯥꯕ ꯀꯣꯟꯅꯅꯕ ꯆꯤꯟꯖꯥꯛ ꯄꯩꯁꯜꯍꯧꯁꯤ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯃꯊꯧ ꯆꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯀꯣꯟꯗ ꯄꯣꯊꯥꯗꯨꯅ ꯅꯣꯡꯕꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯛꯄꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯂꯔꯦ꯫ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ, ꯃꯥꯏꯀꯩ ꯀꯛꯉꯥꯎꯅꯔꯕ ꯌꯣꯡ ꯑꯃ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯎꯆꯦꯛꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯎꯄꯥꯜ ꯑꯗꯨꯒꯤ ꯎꯁꯥꯗ ꯐꯝꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯣ ꯏꯪꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯁꯥꯗꯒꯤ ꯅꯣꯡ ꯃꯆꯨꯝꯁꯨ ꯇꯨꯞ-ꯇꯨꯞ ꯇꯥꯔꯝꯃꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯌꯣꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯊꯤꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯣꯡ ꯑꯗꯣ ꯌꯦꯡꯕꯗ ꯈꯔ ꯄꯪꯅꯁꯨ ꯎꯏ꯫ ꯎꯗꯨꯗ ꯄꯥꯜꯂꯤꯕ ꯎꯅꯥꯁꯤꯡꯗꯨꯗꯤ ꯌꯣꯡ ꯑꯗꯨꯕꯨ ꯅꯣꯡꯗꯒꯤ ꯀꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯏꯪꯃꯟꯕꯅ ꯌꯣꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯌꯥꯗ ꯏꯪꯂꯤꯕꯅꯣ, ꯆꯥꯅꯕꯁꯨ ꯂꯩꯇꯦ"꯫ ꯉꯁꯥꯏ ꯃꯈꯩ ꯌꯣꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅꯗꯤ ꯎꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯐꯥꯎ ꯄꯥꯡꯕꯗꯤ ꯉꯝꯗꯦ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯏꯀꯣꯟꯁꯤꯗꯗꯤ ꯅꯪꯕꯨ ꯆꯪꯖꯐꯝ ꯄꯤꯅꯕ ꯃꯔꯥꯡ ꯀꯥꯏꯕ ꯃꯐꯝ ꯂꯩꯇꯦ"꯫ ꯑꯇꯣꯞꯄ ꯎꯆꯦꯛ ꯑꯃꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯗꯤ ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟ ꯑꯃꯗꯤ ꯏꯆꯤꯟꯖꯥꯛ ꯄꯩꯁꯤꯟꯖꯍꯧꯔꯤꯕꯅꯤ꯫ ꯃꯔꯨꯞꯁꯨ ꯑꯁꯨꯝꯅ ꯍꯣꯠꯅꯖꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ"꯫ ꯌꯣꯡ ꯑꯗꯨꯗꯤ ꯄꯪꯕꯅꯤꯅ ꯎꯆꯦꯛꯁꯤꯡꯒꯤ ꯋꯥ ꯇꯥꯔꯨꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯈ꯭ꯔꯦ꯫ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯀꯔꯤ ꯑꯣꯏꯔꯤ ꯑꯩꯕꯨ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯍꯥꯏꯗꯨꯅ"꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯜ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯩꯈꯥꯏꯔꯒ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯇꯥꯛ ꯄꯤꯔꯨꯕ ꯊꯧꯖꯥꯜ ꯍꯩꯔꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯑꯄꯪꯕꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯀꯥꯟꯅꯗꯦ, ꯄꯤꯔꯝꯗꯕꯅ ꯍꯦꯟꯅ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯎꯆꯦꯛꯁꯤꯡꯗꯨꯅ ꯈꯜꯍꯧꯏ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫